Myanmar da Yuhar Habana Sokhallaba Meitei Singna Miyamgi Mateng Nirakli Mateng Pangnaba Relief Committee Semkhre Pawasi Kangleipaki Maira Pawse dagi Lokhatchabane Chahi asigi March 19 da Myanmar da thokiba akanba Yuhar Habana maram oiduna Sokhankraba Myanmar da laidiba Meitei Singna Miyamgi Mateng Nirakli Hiram asigi matangda Myanmar gi Saigang Ponasu da laidiba Anaubam Rekhana Phongdorokpada thokiba akanba Yuhar Habaduna maram oiduna Mandalay da laidiba Meitei Singna siba naba yaudrebasu yumkai amangata thokibana laifam leitana leire masida sunatana laisang kaya su amangata thokre atopa country kaya dagi mateng pangba kaya laklabasu mateng pangbada yaudaba laifam safam leitabagi awaba kaya Myanmar da laidiba Meitei Singna haujik mayongnari loinana Meitei Singgi marakta ana ayek yaurokpada hidak langthak phangdabagi awabasu sauna mayongnari masida miyamna mateng panghaningbagi apambasu phongdorokle Nakal amaromda Yuhar Habana awaba mayoknariba Myanmar da laidiba Meitei Singgi awaba mateng pangnaba khananainaba mifam ama ngasi TG Higher Secondary School da pangthokre voluntary oina thorakpa miyoi kayana punsinduna chathakiba khananainaba aduda Yuhar Haba aduna maram oiduna haujik Myanmar da victim oidiba Singgi Relief Subcommittee amasu semkhre ngasigi khananainaba aduda retired IAS RK Nimai RIMS ki retired Superintendent Dr. Y Mohan MTU की Associate Professor L Kosigian, MU की Center for Myanmar Studies PH Chandrakumar amade Indo Myanmar Association की S Samu Singana maruoiba wangangloi oina saruk yakhe khananaina vaduga mari lainana RK Nimai na phongdokibada awaba matarakpa matamda aikhoi masel angamba mateng pangnaba haibasi tangai fade masina Myanmar da leriba Meitei Singga lamdam asigi miyamgasu hena naksinaba mari semganaba machak ama oigane awaba taraba Myanmar da laidiba Meitei Singgidamak aikoina angamba mateng pangbada aikoi khudingmangna thodang lauminasi haiba wafamsu appeal tawkhe ngasi semkhiba committee adugi advisor oina RK Nimai convener oina hauroksam anil amade member oina miyoi 18 hapkhre haire